Manipur University da hokhiba lishingani taramapal amadi lishingani kunda tongan ba regular force kara launaba thokhiba advertisement adugi matung inna satharakpa recruitment process aduda kanagumba kharana case file amadi allegation kaya tawshinduna lerakpa asina maram oiraga matam sangna namshinun laklei haina Manipur University Casual Contract Engaged Staff Association Mukesana Fongdoroklei Mukesana Fongdorokpagi Thadorokpa Cherol amagi amada hairi masina maram oiraga nauna Englishingani kunmangagi advertisement thokpada MU asida matam sangna thabak tawjaraklaba contract staff kayabo S bar oiduna makha tarakpa recruitment khudingda apply tawba yaraktabagi say naduna namshinduna thamliba Englishingni taramapal amade Englishingani kungi recruitment process makha sathaduna loishinbiu haina Aiba Serol Kaya Pishin Kre Amadi Hokiba September Gi Tang Kunmari Dagi October Fauba MU Contract Staff Ki Apunba Body Ama Oiriba Mukesana Democratic Oiba Khongzang Kaya Sangshinba Laikre Sedak Aduda Authority Na Sayet Nariba Panduna Ladiba Kudimak Athubada Loshinduna Tabakta Untolagani Habagi Tazaba Piraktuna Khongzang Andoktuna Lading Sedak Asida Hokiba Numit Karani Asida MU Authority Ki Matakta Tawgadoriba recruitment process asida ashoiba aranba kaya laire haiduna allegation kaya nakal kharadagi mathang torokpa asina satharakadaba recruitment process singda apannu piduna ambuka hena hanagum recruitment process khudingmak lepkheba yana leiba asina apply tawkiba mioi kaya achoba ninghannaba kaya hawhallei MU asibu salairiba asida Matam sang thabak tawjaraklaba experience matik sana leiraba contract staff sing asigi awaba kaya ase ubiduna satharakadaba recommend asida apply tawduna laibak yengjen haunabagi tanja asibo manghan bidanaba MU authority na athubada waroshin ama puraktuna recommend process kudimak thabakta onthokpiu haina Mukesagi maikadegi serol asigi kuthangda appeal tawrakle